खुरुमजरी मियेंग ताबिरब मयाम पुनमकपु अहानबदा ISTV न्यूज़ न तरामना ओक्सरी हौजिक अहानबदा ngasiगी मरुएबा पाउसिंग पिजरी प्लास्टिक की महू सिंब याबा पोलम सिंग सिजनबा नबा गवर्नमेंट अखनबा ऑर्डर अमा थोकलगनी हाइना चीफ मिनिस्टर एन बिरेन हाइख्रे वर्ल्ड एनवायरनमेंट डे की थरम ngasi मणिपुर की मफम कयादसु पाक सन्ना पांगथोकनरी अमसुंग तरे सुब पेज अना हनबगी मतांग द एम्प्लॉयज सिंगा अनि सुब तांक की ओइना ngasi वारी सानबदा यानबा पुरखिद्रे हौजिक मखाताना पाउ संदोंग पिजरी प्लास्टिक की महू सिंब याबा पोलम सिंग सिजननबा गवर्नमेंट अखनब ऑर्डर अमा थोकलगनी हाइना चीफ मिनिस्टर एन बिरेन ngasi वर्ल्ड एनवायरनमेंट डे ग मरी लेना सेरी ब्लॉसम एवेन्यू लुवांग समुमदा लॉन्च तबगे थरमदा हाइख्रे चीफ मिनिस्टर मखाताना सॉलिड वेस्ट मैनेजमेंट की लोइसिननबा वॉलंटरीली थोलकबा क्लब ऑर्गेनाइजेशन सिंगदा गवर्नमेंट अंगम मटेंग पांगनबा होनरगनी प्लास्टिक सिजननबा थिंगनबा अखनबा थौसिल ओइना तोंगान तोंगान डिस्ट्रिक्ट सिंगदा थबा पाइखलगनी मासिगी मतांगदा गवर्नमेंट ऑर्डर अमा थोकटुना दुकानदार सिंग अमदी प्लास्टिक सिजनरिबा मियो सिंगदा था अहुमगी मतम सुपीदुना प्लास्टिक नतबा पोलम सिंग सिजननबा खंगलगनी मान मखाताना सेरी असि कंगला अमदी इम्फाल शहर की अकोइबदा पाक सना थाननबा अथुबा मतम थबा पाइखलगनी फंगदोखी गार्बेज सॉलिड मैनेज तोंगनबगी सागे है लाप क्लब सिंगदो मणिपुर क्लब सिंगदो प्रॉपर्ली मोई लैकाई फतब तुरें लंघलोय लैकाई फतब सोरोक लंघलोय लैकाई फतब लंपाक बाजार ताहलोयना वॉलंटरीली थोपीरप क्लब सिंगदो थोक्सु थोपीरो अदुगा मदुगीदमक्ता सॉलिड वेस्ट मैनेजमेंट की साननब गवर्नमेंट मोइदा फ्री द फंडिंग तौरगा अंगंब मिनिमम रेट अमदा सानगे सानसी सासी थबक हौसी हैबसे ngasi अखोई स्टेट की कमिटमेंट लौमिनसी थाहुंगी मनुंगदा दुकान सिंगना यारिंगी प्लास्टिक सिनबीगनु मदुगी अल्टरनेटिव तौबियु हाइदना अखोई अपील तौबा टोटली प्लास्टिक से स्टेट की थिंगनबगी खोंजंग अमा अखोई चंगगनी हाइदना ngasi सिमयामदai थमजगे CM Namakatana government asina ngasi phawbada pro peoples ona thabak tawduna leiri maram sarabadi government asina tawdaba leite hauzik lising ni tara humdoi batch ki DPSC completed constable candidate singna koriba banasi handokpio demand ama tawbada ban blockade natragan strike na singma tawbugi hainabi thadok lasi makhoi gi oiba awaba sing government asina khangdabagi wafam leite ain gi oiba award pa khara leibana makhoi gi sapsaba phal haidok pangamdabani haiki 2013 की इसा सिंग नाउसिंग ओके स्ट्राइक तौरिबा बन तौरिबा से नई हंटो विड्रॉ तो अदुगा फजना अखोइसु गवर्नमेंट की सु आदिगा याम थुना अखो अयाम सेम साबुसु लोइसु लोइसले अदुबु खितंग लीगल कॉम्प्लिकेशन करिगे लेटना बाइने कोई येंगा तौबनी अदुना मतम खितंग लौबनी अथुबदा हाइदोकनी नई बन ब्लॉकेज से विड्रॉ तौबियो नई हाजिरे Institute of Bioresources and Sustainable Development Imphal Sinuna Luwang Samam the Pangtopa Thoram Aduda Agriculture Minister B. Hankalian, PICD Minister L. Diko, Chief Secretary Dr. J. Suresh Babu, Environmentalist M. Asni Kumar, IBS DG Director Professor Dinbandu Sahu Sarukyaki. Manipur Mountaineering and Trekking Association MMTA nasu lamdan da leba MMI gi complex the World Environment Day gi tharam pangthoki tharam aduda Forest Minister TI Syam Kumar Manipur Pollution Control Board ki Chairman L Radha Kishore MMTA gi President Bijoy Kaksing Tabam saruk yaki Institute asigi akoibada Minister na lusingana u sara kayamanam thaki nimit mari ni subna chathagada u thabagi kem amasu hokdoki tharam asigi saruk amo oina tha asigi anida mahut Department of Manipur Mountaineering and Trekking Association Sinduna Imphal evening ki saruk ama oina pangthokiba lai yakpa sangdam nabada mana matum su yantoki khuligi ningthau amadi khulakpa singda usala sing yenki Minister Syam Kumar athuba matam da MMI gi complex manungda eco tourism park ama simbalagani Forest Department na sahi khudingi club amadi lanai lup singda usara piramba adu pikeba usara sing hinglam drabadi makhata na piraroi aikoi gi akoibi gi phibam ngak senna thamnaba hana leramba sing pat gi phibam kaihandanaba aikoi punna honna minrasi haiki hai pa le pan thaning bagi mausa le min piri ba prikiti phajab se na ko sen ba oi pa lo pan pa ga thayandana pa le ma tore pan pa na thabi ba siom ba hai pa le pa na se na ga se la ga da environment se
ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯇꯨꯅ ꯃꯤꯑꯣꯏꯕꯅ ꯈꯨꯟꯗꯥꯕ ꯌꯥꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯄꯨꯟꯅ ꯉꯥꯛꯃꯤꯟꯅꯖꯩ ngasi World Environment Day ga mari lenana IPR Minister TS Biswajana lusingduna nitai pachutek ta leiba DIBR gi head office ta usara thakre tharam aduda IPR gi principal secretary Atya Muiva director Haisnam Balkrishna amadi staff singu saruk yaduna usara kayamarum office complex maning da thakhi Minister TS Biswajana afaba environment ama thamba haibusi ekoi punamaki thaudang ase punna lawminaduna akoi bigi phibam phagatna ba khonabada punna khona minasi miyabigi punsida khwaidigi sathina sola kaduriba plastic asigi mahut tumbang ngamba siegumma natraga masiga manaba singna semba carry bag sing sizinaba matam oire haiki antoanba akoigi manufacturer singsta akoigi plastic si yamna sizinadana akoigi toan ba siegi oiba compostable oiba posting ji sinergadi akoigi ngasigi plastic akoigi lairiba indiana host oijariba amadi india gi lairiba akoi dream se sonamaki fulfill tawgani akoi manipur gi lairiba praja sing gi oina su akoigi nungaiba akoi afaba haksel gi oiba mongda propang ngani haibsi chet pathajabdo ina phungduk chage Malem gi lebak rangkhaida plastic pollution maram oduna achoba lantheng ama mayuknari Manipur gi honest state asidagi nomada puthokliba solid waste ton samagi manungja mangadi plastic waste na ori handak sahi gi oina bit plastic pollution thaba timna pangthokliba World Environment Day sahi khudimaki aduma pangthokduna lakli aduma pu palan tharam pangthoklaba sumhausa gi phibam asileptana kaithalak ribasi karigino haibigi matanga report ama ngasi malem gi mafam khuding makta World Environment Day palan thoram pangthok pagum Manipur gi government office sing yauna lairak khulak club sangsthan kayana sinduna World Environment Day gi thoram pangthoknari sahi khuding gi thoram asi leptana pangthoklabasu ngasi mahausa gi phibam di nongma gi kaithaba gi phibam da lakli sahi khuding gi lepa leitana World Environment Day gi thoram pangthokna ngasi mahausa gi phibam nongma gi kaisilakliba asigi maru oiba maramdi palan thoram sing pangthokpada vision yaudaba itaw tawba ngaihak ki oiba mawongda pangthokpanani haina State Environment Impact Assessment Authority gi hanigi chairman khangembam samungongna fongdorakli English ngama samapan ga humdra humdoi dagi pangthoraiba masih seorang saya kontra nipu gi kenoda labani cuma ini saya tinggi saya kontra nipu hena pangthok tu laiba World Environment Day gi masih nak ikoi malem sikit laiba environment gi phibam se phagal libra natraga masih sokthara ibra habse so wanga moira ikoi gi oiriba environment gi phibam se phagal lakgi mahuta hene na sokthara abra haibagi adu masingna babule handak sahigi plastic sizinararoi se hariba pandam asi sangsanbada government natraga NGO khaktana plastic sizinaba thingba ngamloi mipum khudimakta gyan tahanba amadi punna sangsin minaraba tada pandam asi phangba ngamgani haina samungangna fongdokle tasiyangna hojiki hariba World Environment Day pangthoiba masigi kenosida masigi thorum pareng haigadra masigi silangba haigadra masigi kenosida karino kadaidno asoiba ma irei lebugumba ma kenosingsi tawre haijariba ko aduna asogi amna malem sinbatuna kenotuduna pangthoiba thorum asigi mahidi isasada sumaina akoigi manipur sida mausa leiranda sausik mayam ama leirakpa ade mausa akoi sida leiramba mayam amana sagalakputigi mkhona leibangandra sakhiba World Environment Day si pangthokpa matamda masigi soiriba si kadaidano haibasi masi akoi mayam sangduna thiminaba ko mayam sangduna thiminaba khangminaba ama sangi manipurda plastic sinabagi keno sin lotion lage haiba taragadi asauba keno amaga loinana pandam amaga loinana vision amaga loinana yam asan miyeng ama thambata hariba ko mahausa gi phibam kansi amadi kaheloisi hairagadi asan ba mityenga loinana World Environment Day noma khaki natana numit khudingi ohensi video journalist aboy ga loinana paudam jari barina nongmai them IRCB News Imphal
Tares suba pesa na hanbagi matang da employees singa ani suba tangka ki wena ngasi wari sanaba disu yanaba purapa ngam kidre makhatan akan makhongjang sangsilagani haina Manipur Government Services Federation ki Secretary L Puruji na phongdokre ngasi pung ahum hena CM Secretariat Chief Minister N Biren Minister K Syam TIS Radesam amadi Chief Secretary yauna Federation ki miu singa wari sanaki wari sanaba luar matung da Puruji na pamu singa employees singa tares suba Central Pay taramanga suba Finance Commission da pinanaba honagi haina thamlaki government ki housing oiriba sel thumgi phibam yenglaga employees singe dabi handoknaba khangalaki adubu yanaba leitabani na makhata wa akan makhongjang sanctionaba sem sare haiki Makoi na 2020 ki botu tani 2020 ki botu da without any pre-revised area haibagi area yaw da bida ga na haiba Finance Commission ki award piraga to wa yam kupna nei na bam mathau tari haibadi government ki motive si makoi ki putoiba submission ni tungan ba mane ba ada akoi ki submission ni tungan ba mane to adu na ani si compromising point tu masi ki climax si yoksalak to ba to ba ngasi tharam baje akoi ki 2.5 years ki area se area tangkhai ma khoi na sacrifice 1 year 3 months se khoi sacrifice or 1 year 3 months mana government piro haiba ki pochini madu ki pochu ya da ba Finance Commission na madu lono chungduri haiba ki pochu guarantee to bona ta ba date fix to ngam da ba adu ki government ki pochu stand su yam clarity je vek oi do du hojik magi de lairiba siswa ki pochu leng den lai betai Amaromda Manipur Sarkar ki employees singda 7 page an hanbagi matang da Chief Minister na M2 amadi MZO gi JLC da wari sanana bahira kibu wafam taram na oi adubu JLC gi lusingba sing amadi M2 amasung MZO gi lusingba singda thamkiba atingba sing komthok triba fawba wari sanaroi haina JLC gi Secretary General Laiton Zam Bikena phongdolakri Imphal gi mafam amada pangtoba paw gi mifam amada 7 page gi matang da Chief Minister na JLC da ngarang tang mari da unana ba khangalakhiba adugi makha tabu oina JLC gi athuba mifam ama famdana kupna khana naina ki mifam aduna JLC gi lusingba sing yauna district sing lusingba sing phaba punba yauna sarkar gi mayokta lai haibigi damak transfer tawkraba staff singbu hana gi mafamda thamdriba phawba sarkar ga wari sana khiroi hairiba condition asi sarkar na ayiba cherol piba ga loinana noma walinga da JLC da thamgodabani hairi amaramda BJP gi vision document mayak segna palliba BJP na sarkar paidabadi Manipur sarkar gi employees sing 7 page ana hangani haikiba wafam thabak to on ngamdre transparent oiba government ni haina lauraga makoina tokthorokpa thabakna transparent oidaba thabak ya chathare 7 page na hanbagi matang the center da knowledge amata leramdaba nungaitaba fawi JSC na taliba charter of demand kungani thoi phangdri fawa khongjang sangchin khigani haiki committee amachung judu council amadi bear singi mathakta sokon notice amachung akoige explanation court over my department ni head chingna transfer thabna chingba dum mayam si hana gi people da loila hen bio aduga koi wari si sajage hebani akhoi joint MC council M2 MGO gi akoina jun gi tang manga phogi manungda government gi side gi positive oiba response kaiguma pibi raktragadi hayeng dagi jingtam yauna akoina mass education je sanction na beitamukta akoi gi JC of M2 MGO gi akoi gi team members sing haidare maruena volunteers haigadra sumba members sing si akoi gi Manipur gi mafam khudumukta saithoktar laigibana maram oiraga Business Excellent Group B is in a Sinduna World Environment Dega Mari Lenana Ngasi Imphal is key Manung Sanaleba Nompok Sanjan Bamda Usala Thaba Mega Health Camp Pangchok Amadi Drawing Competition Pangchok Kre Thoram Adu MGT Tata Motors Amadi Lankai Napuna Kusam Naraka Pangchok Kibani Thoram Adu da Lamlai Kendrick MLA ki SS Biren Kurai Kendrick MLA Elso Sindro Yauna Group Asigi member Kana Saruk Yaki Saurana Usala Sangarom Thabaga Lenana Free Medical Camp Adu da Miyoi Satruk Romna Levna Layanki Lenana Drawing Competition Adu da Mahiro Sanina Saruk Yaki IBSD Amati Forest Department na Puna Sinduna Sendra Dasu World Environment Day ke Saruk Amo Oina Seri Blossom Avenue ge Maikum Forest Minister TI Syam Kumana Hangdokpaga Loinana Sendra Resort ki Akwebada Seri Blossom Cameron Su Thakre Ngosigi Thoram Aduda PDA ge Chairman T Robindro IBSD ge Director Professor Denbandhu Sahu Saruk Yaki World Environment Day ga Mari Lenana Manipur Legislative Assembly ke Speaker Y Khemsa Nalu Singduna Assembly Complex ta lamdam asigi Mao Sadigi Lejarak laba Usara Singh Thakre Complex asida Mao Sadigi Harak laba Upal kaya mathang thana ba thorang su lokale hairi
Directorate of Environment ki sponsor makada Maite Council Mori gi holda Socialist Student Union of Manipur na susiduna World Environment Day gi thoram pangthokhi thoram aduda Tenopal gi SP Dr. S Ibomsa yauna Socialist Student Union of Manipur gi thopubu sing yauna tungan mi kana saruk yakhi thoram ga mari lenana Eastern Science School gi akoibada uzara kaya su thakhi BJP na Bharat Sinba Tungna Thakai Subna Palan Toriba Bises Samparak Avian Gisaruk Amoina World Environment Day Gamari Lenana Usara Kayamarum Thaduna Pangchokre BJP Semai Mandal Stinna Pumlo Sifai Youth Club Ground Pangchokiba Toram Ajuda BJP Manipur Pradesh ke President Su Odeba Rajya Sabha ke MP ke Bhavananda MLA Ais Dingo BJP ke Secretary Administration ke Sarik Kumar Secretary Organization and Members Imphal West ki Adhyaksha RK Taruni Devi Pradhan amadi Jila Parishad Member Singh Saruk Yakhi MP ke Bhavanandana Maliamda miyo bijauna jiba panbu sing asina hingliba asi environment asigi mateng nani adubo miyo ba ikoi na masi hek kaukthokuna environment asibu amangata thoali haiki khangdaba seriousness kamai tawdege haibe khangdaba aran ba se tarai lobena bakko mo isam samna da mo gi problem am lei adi masih long meter ni manusia am lei bakko plastic isni sina bi arwar ga ben hai to raga di kana plastic sina sina adu khande kam dangna dum plastic se dum sina raga dum market da dum thado Kaibul Lamzau National Park Manungi Singmai Natan Singthak Tasu Forest Department of the Wildlife Institute of India Dara Dunasindana Usara Singthaki Taram Aduda Deputy Conservator of Forest Arun RSS National Parki RON Birisandra Deputy Range Officer TS Gyanik Susaruk Yaki Rainforest Club Tamelong Kuningam de Suba Assam Rifles Western Forest Division Tamelong Amasing Swas Bharat Mission Gramin Napuna Sinduna World Environment Day Thoram Indoor Stadium Tamelong the Supang Choki Thoram Sarukam Oina Tamelong Bazaar Indoor Stadium gi Complex the Usara Kayamarum Thaki BJP controls the Mandal Su World Environment Day Mari Lenana Foizing the Labor Ima Sunning Larembig Sing the Usara Kayamarum Thaki Central Forest Division Southern Hills Range Sinduna Kwaramal Katil the World Environment Day Mari Renan Tungan ba Makalgi Usara Pambili Sing Anirom Thakre Amadi Gary Beck Sing Miam the Liam the Yantokre Wetland Board Natragana Wetland Development Authority Amasebdana Manipur gi Pat Sing Kanna Bataba Paikat Kadavani Haina Jugo Valley Committee gi Advisors Su Oriba Hanagi Human Rights Commission gi Member Oramba NG Nongyai na Fongdorkri Mana Maka Taraduna Ecology Task Force Amasebdana Pukri Pat Turel Sing Tarutanana Thamna Bukona Amasung Umangwamang Sing Shambat Kadavani Forest Amadi Environment Department Mapangal Kalhanduna Tabak Number Department Ohengadavani Environment Wildlife Amadi Forest Conservation Act Sing Mapung Fanas and Hangadavani Amadi Environment Kanabagi Kongjang Yangsil Hangadabani is that Asigi Sanapati district ki Manung the Ladybug Quaiti Wangba Mount Isogi Singkong the Ladybug Zugo Tampaki Mausage Kalkayan Denaba Amasung Sembanaba Zugo Valley Committee na Thamkiba Zugo Taba Lambel Wildlife Sanctuary Halifet Amasung Malim Gilam Kweba Singing Mapam Sembanaba Honabada Punamakna Mating Pangbiu Haidi Rural Women and Children Development Welfare Association Tabungkok Punsiba Women Organization Sangangai Amadi Tabungkok Welfare Club na World Environment Day Gamari Lenana Tabungkok Awang Lekai Tubi Lema Ground gi Akwebada Usara Kayamarum Thakre Thoram Aduda MLA AK Mirabai Sangangai Jila Parishad Member Sinam Marjid Local Board Singimiu Singusaruk Yaki District Administration Sanapati Nasu World Environment Day Thoram District Headquarter the Pangtoki Thoram Sarugama Oina Sanapati DC Somor Islam Nalu Singduna Sanapati Bazargi Tungan Mamfam Singda Amonakai Hamanaba Dustbin Nipu Kinki Indian Red Cross Society Manipur State Branch Namaya Lambi College Amadi Lamlong Higher Secondary School ki Miyo Singa Kusam Maduna Tungan Mafam Sing the Usara Kaya Thakre All Manipur Filmmakers and Producer Association Asu World Environment Day Gamari Lenana Nomizing Singkong the Labor Nompok Asiba Ima Pantobi Amadi Nompo Ninto Asiba Anige Life and the Usara Kaya Madum Taki Hausi Paugimalatan Atian Babrekama Luminasi Hakchangi labor solar padagi producing attaba hakchang choktarba tumma chaba yaraktaba khong hama nungayaktaba singidaba amatta ngaraba upaidi jolib syrup amasu jolib capsule wo chanmina sinabio Bohagi mustard amadi refined oil, the taste of Assam. Bohagi oil jabiu
करोड़पति ओइबियु मसीदसु नतना लकी कॉपन प्राइस मायाम अमसु लेजरी आदोमगी मनाक नक्प स्टोर दगी फंगबिगनी चाबदा हावरबा हक्सांग सोक्तबा बोहागी मस्टर्ड ऑयल द टेस्ट ऑफ असम डिस्ट्रीब्यूटर ओइनिंग बसिंगना मोबाइल नंबर +917578007064 गुवाहाटी दा कांटेक्ट तोबिरकबा यागनी बोहागी मस्टर्ड ऑयल Imphal Valley Academy Co-Education, Dhari, Imphal West District. Admission open for class 11 Science and Arts, including Home Science, for the academic session 2018-19. Features: boys hostels, girls hostel, lab for physics, chemistry, biology and computer, separate boys toilet, separate girls toilet, transport Imphal Valley Academy, canteen, playground and separate classroom. Asian Girls Academy da class 11 science tamnana bagi admission form thajare school sida qualified oiraba mani mapung phana train torbo oja singna takpi tambiri mapung phana same sarba classroom amadi kusukulai folam suna thamlaba laboratory se sang naina weekly amdi monthly test pangthokli subject khuding mapan gi expert na counseling piri nupi masa singna mapung phaba education gi mangal pibaga loinana fajaba moral character tambiduna lamdam sida nupi singi tha wakhal hanamgi pandam da linkaliba Asian Girls Academy sagolban enshiro break tungda makhataba pau pizari tamna sagai ka samthong ahan temle kai YVA club ngerang bang husan maduna World Environment Day ki thoram pangthoki thoram ajuda konthozam kendri gi MLA Dr Sapam Ranjan tamna sagai ge president su oidiba sagnadaba saisakwaran bi thona ngerang bam khulgi ahlaman singyaw na khulgi akoibada usara sahum lom thaki World Environment Day ki thoram masi pasoi part to the Labor Community Hall and Sanamahi Lining Call the Pangthoki thoram ajuda pasoi kendri gi MLA AK Mirabai hana kendra asida media oikeba singsubam samjai hana Manipur University ki BC oramba Professor Ais Tombi Sakwat Khongthang Marup ki President Mutum Ibom Sanas Maru Miyoi Singon Saruk Yaki Sapam Hera Foundation na sinna pangthoki ba thoram aduga mari lenana MLA na lusingduna usara kaya marum su thaki World Environment Day Mari Lena Resident Institute of Handicapped Persons Yaripok Amasung Yaripok Municipal Council Napuna Sinduna Solid Waste and Plastic Abasida Nomagi Oiba Awareness Program Ama Ngasi Yaripok Tampa Katil Pang Chokre Thoram Aduda Yaripok Municipal Council Gis Chairperson Rasam Hari Piari Vice Chairperson MD Dilip Resident Institute of Handicapped Person Yaripoki President Dr M Rajendro Yauna Councillor Amadi Pradhan Kanasaruk Yaki Awareness Program Adugi Tungja Yaripok Bazar Amadi Yaripok Thongi Mafam Singh Sengdoki World Environment Day Mari Lenana Sirui Amasung Mini Secretariat Complex Urkulgi Akwebada Seri Pambi Kamarum Thakre Thoram Aduda DC Dr Harmit SP W Ning Sensu Saruk Yaki World Environment Day Thoram DRDA Sandil Supangchoki Thoram Aduda DC Krishna Kumar SP Angam Ramanas Kamai ADC Dr A Jilen Komba Mitenalu Singuna Usara Kamarum Suthaki Maliam gi oiba mahausabu ngak selma numit palan lampel pataleba ipar thokoki sangyan supang thoki MP Dr T Mainana akoi bigi phibam kaitharakpana mamang adige lerak mlaba pat kaya ising kangsilakpa tutorial imai hantarakpa asina lokta pat ki imai su nongma nongmagi hantarakte nongju panthada nongka hena taba amati taroidaba matamna nong tariba asi environment kairakpagi khudam ne haiki thoram adada saruk yakeba Deputy Chief Minister Y Joy Kumarna pollution na ising nongsi Sengandabat Natana, Akogi Haksang, the Asuki Matic, Sighting Kayapiri, Mipung Kudimagna, Global Warming, Sighting Kanglabasu, Maduding Actona, Honavadi, Kanamatan, Togdri, Part Turilda, Amor Pakundopa Yade, Kangna Kangna, Adama Kundopa Tabakti, Leptri Haiki. Akhil Bharatiya Vidyarthi Parishad Thawal su tongan ba school tareta usara Singh Thakre BJP Thawal district nasu Thawal mandal Hairok amadi Wangjing Tianthagi mafam singda usara Singh Thaki Manipur State Legal Services Authority na Langsing Village Authority kusam naduna World Environment gi thoram noni gi awangkul part 1 na pangchokre thoram aduda RFO S Khogen advocate ke dhanena resource person oiki Ningsing Kol Biodiversity Jiribamda Paripuri Athoba Ningsing Lupna Susinduna World Environment Day Thoram Pangchoki Thoram Aduda ADC Jiribam Peter Salam Lobasigi Chairman L Skula SP Jiribam M Mubi Jimpalgir President Ice Mem Saruk Yaki Thoram Asiga Mari Lenana Ningsing Kulgi Akwebada Usara Kayamarum Suthaki
Thawal Khangabok to Labor Home Suba IRB campus the Sub Battalion of CO and Heroes in Singduna, Wild Environment Dega Mari Denana, Usara Sing Amahana Thakre, Nasi, Taribu Usara Sing Adu, Ningtina, Nakpis and Biduna, Mapung Mare Panduna, Ikogi Environment Kanbada Asomat Bathodang, Luminous Haina, CO and Heroes in a high key. Apun ba ire paki Maherway Singpang Lup Nasu, Directorate of Environment Ki Makada Nambol Qualified Sing the Environment Day Gitaram Pangtoki, Taram Ajuda, Nambol Municipal Council Gisiar Person CIS Basanta, Sarkagi Convener, Somarendro, Toksom, AMSK President Rajesh Yumnam Saruk Yaki. Kangkopi ke tungan-tungan ba mapam singa su Wild Environment Day Gitaram Park Sana Pangtoki, DFO Easter, Laltum Kim Sartona Lusinguna, Kangla Chombi, Modbung, Kangkopi Bazar Sing mapam singda biodegradable vaccine Yantoki, Modbung Community Hall su All Tribal Student Union Manipur Game Yang Makada Taramasi Pangtoki, Taram Adu the SP Mahesh Narayan Pandey, Manipur University Ki Assistant Professor Dr. Thantong Hawaii Final Resource Person Oiki, Kuntanipan Suba Assam Rifles Kangkopi Post so Goods Safer School Game Heroes Single na Usara Kayamarum Taki. Eco Club Environment Department of DM College of Sciences to World Environment Day Gamari Denena College of Sigi Akwe the Oza Amati Heroes Singalam to Singdokre. Kurai Kenugi Malungda Labor Umang like Koltara Gamarida Kendra Sigi MLA El Susindro Nalusingana Usara Kayamarum Takre, Toram Aduda, El Susindro na Kongo Turilda Karisukana Dana, Damasa Amas Hajilamba Adu Ising Saudi Kanana Bat Oktopani, Masida Mue Karana Ayadapan Piba Asi, Tahoning de Haike. Manipurda Ladybus Hanru Singidamak Lingba National Sports University, Maming Tegi Oina Labor Yaroi Hana, their Samnangasidegi Mascot Ereski, Kongjang Sankshinduna, Minister Secretariat Thomsin Kre, National Sports University, the Lapam Topa Sub Department Sing Manipurda Thamgadavani, Atupa Stata, Subject Kara, Hanganabatoriba Asi, Kudakta Lepudavani, University Asida Political Kudong Saba Loguno Haiba, Kolau Sing Lauki, their Sangi President Salam Akas, Vice President M. Edison, Assistant Secretary General Sanctum, Lamyan Organization Secretary Yauna Mue Kuntaga Matoi Police na Fazin Kray, Ngasi Kongjang Asi under Ananda Singh Higher Secondary School, Taubala Su Sangsin Ki, Sangsiliba Kongjang Asida Sports Po Yokat Ningba Amadi, Kaningba Oza Singh Mahiro Singh Amadi Miyan Nampung Pana Sagot Piduna, Ihawasi Mai Paganaba, Punamagna Saruk Yabiu Hari. Sorokaibam Lalu Singh Nata Ratnagi Sama Kuntaluk Sumapo Kumon Taram MDU Holda Pangchokre Taram Adu the State Planning Board ke Deputy Chairman S. Razen Kendrigi MLA TS Saitabrata Memorial Trust ki Chairman S. Bar Zamani Susaruk Yaki Lakidraba Laliki Mafam the Lai Sukatuna Ikai Kumnabu Utki. Yellow Mikanaba Bill Putona Bagamak Handak Manipur Sarkana Same Kiba Drafting Committee Mifam Ngasi Ayupung Tramakai Taba Matam the Chief Minister Secretariat Labor Cabinet Holder Chief Minister N. Bidana Sialoguna Pangshokre Mifama to the Drafting Committee Convener Worksmith DS Biswazid Committee Member Health Minister L. Zantikumar Agriculture Minister B. Hankalian PSED Minister L. Diko MLA Awangbong Nimai Kasim Basum TT Hauki Hanagi Chief Minister Rodhabinot Koizam, Advocate General Kumarjit, Law Secretary Amadi, Additional Secretary Home Saruk Yaki, Mifamaduda Committee Member Hanigi, Deputy Chief Minister MLA Kangam, MP Susigi President Tiana Hawkip Amadi, MLA Mohammed Nasirdi Saruk Yaki di Hari, Nasigi Mifam Aduna, Mamang Putokiba Bill Singh, Stakeholders Singh Amadi Miyam Pirapa Suggestion Singh Punna Kanaki, Lalibatang Nipanda Drafting Committee, Imipam, Chief Minister Nasialoguna Pangchokani Hari, Panbayai, Handaki Nongzu Mipam, the Yellow Musing Kanaba Bill, Putokuna Past Tongana Bahonagani Hanus, Chief Minister N. Bidena, Media the Fondo Palai Krabani. World Cup ki mangwena line semna gidamakta hayeng tang taruki ayuki pungtra degi hoduna wagai degi chapi karong wagai degi sangmaijin amasung sangmaijin degi nongmai khongphabgi mafam sing asida nungtil phawba line semana maram uduna ISTV gi signal phanganba ngamloidori masigi damakta ISTV bo yengbiriba khwai punamana waru bidana ba sangmaijin amadi wagai makhagi apunba LCO singna nolukna khangalakli hauzik amaka hana aten break amatang lominasi. Benasha Coaching Center, the best and the only trusted coaching center in Imphal. Benasha Coaching Center gi oja singna aina exam gi sem saba matamda yamna mating pangbiki aduga BCC dagi aina phangaki study material regular mock test suggestion na chingba sing yamna chanaki ISSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiu. India gi ahanba national awardee Government of India na piba Silver Dew.
Makal suna leijare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor amadi akupa marol Loktak Industry, Industrial State, Takiel da contact you. RK Sanatombi Devi Vidyalaya proudly celebrates 25 years of educating, enriching and empowering our children. Young girls have now become leaders and professionals. And just like our students, our school has also grown. Admissions open for class 11, humanities and science. Download your forms from the school website or collect the forms from the school counter at Pangai Imphal East or Asha Jina Complex, North AOC. Are you confused about your career after 10+2? If yes, then get in touch with SS Career Solution, second floor Gypsy Building, Pauna International Market, Pauna Bazaar. Best Career Counseling Center in Manipur. Guwahati da laing balak pirib singna doctor contact amadi lefam safong gi damakta waningai oidre adom gi service ki damakta pung konmari hangjari Kangla Healthcare Service Bangagar Guwahati nasima contact tobiro 9706099969 natragana 70022203013 Amuka namakhataba pausing pizari BJP party ne state amadi center da sarkar pairabasu paidrabasu party gi wakhalol matung ina Manipur gi sako tharangi scheme kaya leptana packet khigani haina BJP Manipur Pradesh ki president oibata natana Rajya Sabha gi MP Babanandana BJP Bisnupur Mandal na sinuna ningthakong da pangthopa nomagi oiba boot level gi mifam da high grade Prime Minister Narendra Modi na Bharat ta sahi mari sasan tarukpada mamang da palama sarkar kayana paikhalam da scheme kaya paikat pangam kre Manipur su N billion lusing sarkar asina sahi amagi manung da tungan scheme amadi miyam ke support tharangi thabak kaya paikhatle haiki Isan isabu thabak pizza bata natana miyu kaya bu thabak pinana ba khonasi sarkar ke thabak khaktana thabak nati thabak subugi hainabi thamsi haina Imphal West District ki Kongampat Khamran amadi loitang khunau da laiba Avian House ki proprietor Songtham Dhrubatrana phongdorakli mahaki poultry farm aduda Anoba International Technology sinaduna farmer sahum henbana tungan ba khungang kuntra da thabak tawduna masana masabo thabak pizaduna senthok lambi ama oiri Anoba Technology automatic nipple water dinker amadi automatic feeder asina hiena Satuk lehen mangamata natana Laina tina degi sungak to pangami haiki house asina lamdam asida afaba masi leba chinsak putok tuna masamu faba sama sama lainabagi pandam da organic oiba potok sing potona ba thaurang tori sahi asida history plan amasu sabalo silagani masina poultry farm toriba singi damakta yanau masa phangdabagi awaba leiraroi mayo kya ba thabak pideba mahaki farm asida sarkar na miyang sangbiba pami haiki Manipur Regional Office ki makha da KV ke thawal na sinna lawmu sing income saruk ani hengat hanaba lawmu sing da law ubad sin nagada ba khuzu khulai sing yan thokre KV ke gi training hall da pangtho ki ba tharam aduda agriculture gi director PS Rajendra Narwat Manipur Regional Office ki general manager Pravin Kumar KV ke thawal gi head doctor Jes Marini sarang them saruk yakhi National Sports University ge course ahum Lucknow da thamba yaning de hainanga si Anand Singh Higher Secondary Academy ge mahero singna scholar sigi geta wakan fam pangchokre scholar sigi student union ge general secretary Maibam Dinasandana phongdropada Sports University ge course ahum Lucknow da thamna bohonari ba asi suya yaba ngamloi masiga mari leinana desam ge thomu sing phaba amadi phana bohonari ba sing busu khudakta lekodabani makhatana makoi ba phaba tarabadi scholar sigi mahero sing su phabiro haiduna Imphal East ki Porongpat police station da surrender Tauragani Haiki. District Administration Bisnupur Sinna Bisnupur Mini Secretariat Complex the World Environment Day Githaram Gamari Lenana Kumbi Kendra MLA Birenlu Singan Usara Kaya Thakre District Aduki DC Pawan Yadab Yauna Civil Amadi Police Ki Makok Chomu Official Singusarup Yaki Oinam Hill Government High School Sanapati gi handake sahi gi class 10 gi exam da mai palaklaba Mairo Simana matum piduna punin thagwat kre DRDA gi hol pangtho kiba tharam aduda SDO Purul Ningreingam Leisan ZEOSL Ramsom Hana Minister Odamba Benjamin Kulgi Headmaster Bukeni Susarup Yaki Namida Siga Mari Renana Nambol Higher Secondary NCC Cadet Amati Maibon Lot Pasing Deleba Bihar Regiment Ki Kambuna Puna Sinuna Cycle Concert Amasat Kre Mafam Kayada Uzara Kayasu Taki
World Environment Day Mari Lenana Top Nauria Jilla Parisat Amadi Top Nauria Gram Pansait Anina Sindunama from Aduki Public Place Sing the Utara Sing Thakre Thorum Adu the Infal Iski Ufa Adaksa KSH Tamagi Sing Makada Kongpal Mamang Sabaleka the Labor KYVO Ground Digi Logdok Hogdoki Amaramda Thoramasiga Mari Lenana Utara Sing and Topical Lenana plastic bag Amadi plastic bottles in Nabatolasi Haiba campaign Amasupang Toki. Deputy Chief Minister Y. J. Kumar Oripo Kendagi Manung Amadi Community Hosting the Great Connected Rooftop Solar Plant Ki Thaba Paikalakpada Kanagumas Singna Ayat Upon PB Gino Hanangasi Ero Semba Mang Lekai Ginu Pisingna Lekai Asida Wakani from Pamkre Wakani from Asasaruk Yakibi Wasambam Imalako Winupi Amana Fondrapada Sako Tarangi Matana Paikalapa Tavak Taram Kiada Ayat Upon PB Gino Haiki Amaram the Maira Paibi Amadleka Miyamna, Sidmi Singh Pukibalate, Amadi Kendra Sigi MLA, Deputy CM Su Ibana, Nakal Animak Tamanabam Yang Bio Haina Press Club, Tapangto Pamusinga Unabada, Irosema Youth Development Club, Amadi Irosema Apun Maira Paibi Lupna Fondokre, Club K Secretary, Akwizam Ratan Kumana, Lisingani Marida Club, Asigi President to Adamba, Samura Lapam Independent Saramana Club, Amadileka Asigi, Miyamgi, Wayna Labor Community Hall Asi, Nupi, Laimurup Kawa Lup Amada, Maming Onduna Pata, Onsinduna Ledum K, Wafamasi Club. Amadi Miyam na Kangala Podigi, Iho Halotana Lising Intra Tareki sector Mataraga Mari Degi CRPC, Dara Samani Fu Mari Chalaiduna, Lady Bamba from Asida, Haukibazun Anida Nupi, Laimuruki members Signam Yue Kara Nekuna Puraklaga, Community Hola Sigit Zinga Siba Horaki, Haribatanza Asida, Club Maira Paibi Amadi Miyam na Korki, Injunction Lady Bamba from Asida Sangduna, Toribatab Adu Toguno, Haiduna, Tinkibani, Makoda Kut Takibalati Haiki. Lilong Higher Secondary School ke Principal Transfer Tabobo Yaning Dava Fondok Tuna School Sige Mahiro Sinna Wakami from Pangchokre Wakami from Aduda Tungan Ba Warul Kaya Iba Pleka Sing to Sinaki School Sige Mahiro Amana Fondropada Housing Diva Principal Asil Lakpadegi School Sige Tabak Taram Kayada Sakot Tarang Kaya Purapangamki Maramasina Marile Naba Authority na Mahake Transfer Order Adu Atoba Matam da Kaktat Pinaba Poning Sing Sinki Handa Falau Tokiba MU na Lauba B.Ed exam da Manipur Pumagi Oina position Panglakraba Mahiro Singh Amadi Class 10 exam da first division da Mai Palakraba IRE Group of Institution Gi Mahiro Singh Taram na Okre Thoram Aduda MLA P. Brozen Institute Asige Principal and Rajiv Kumar Co-Founder K.I. Saubichu Sarup Yaki Millennium Institute of Science ta Tamba Koma Khatrileka Digi Pangambam Sana Zauba Ozasing na Purakiba Thong Youth Guidance Club Koma Khatrileka na Kana Yaningdaba Fongdokre Club Asige Mihut El Somorjana School Asige Mahiro Singh Balan Lamjing Duna Thodong Asige Aran ba Kupsinaba Mahiro Singh na Khongsat ama Chalingkeba Yaningde Mahiro Phukiba Adu Warakpa Mandaba Nungaina Dabgi Laman Kumbagi Mami Saunatai Hiram Masida Aingi Oiba Sabsaba Tabak Lakutuna Jarak Pibiyo Haiki Karam Matamda, Karam Pumda, Karam Pumda, a quick Magane was sent out in a manner, Hierarchy Labage, Sigma Purputopio, Aduga, Tankomana Topo Sidagi, Hosida, Mana TV Machin Karase. Smashum Tiramina, Mana Sahi, Mangatara, Mana, BP or Lak Matamida, Mana Tiram of Machinze. Simayam Sagalaying Bio. Magi Panam Lam Hill, my guardians lady, Koroga, Angang is my smile Lam Hele. Adu na masi mai panin smai smai tawule to matung smai tawon minu na warning tawi bi hima pa kawraga adu gi post thadok pa yana ba school gi satra sing kharabu moina victimize tawraga humiliation sinaga rally chal hanna kare na tawam ba si yam la thiningai ne na koi si post ma koi ma ke thamjage State Asigi employees sing the Tare Suba Pay Pifam Toy Haina Manipur Sarkari Karmasari Singa Sang Siliba Siswag Strike Sagoladuna Ngasidegi Sarkar School Sing Oza Sing Su Mahiro Larik Tambibagi Mahuta Strike Asida Mai Onsen Bahokre Council of Teacher Association Sinna Johnston Higher Secondary School Gimamangda Oza Sing Nawakami Pamchataki Mifamadu Saruk Yakiba Kotagi Ko Convener C.I. Santa Kumarna Oza Sing Sumakata Nakari Karama Konjang Sang Gadegi Haibadu Atuba Matam Mipam Amapang Tolaga Laut Tolagani Haiki Koi wari am laura ka anda da koi makata doktor kan ani medai Indira Gandhi ki matam da emergency lauktokna masing yamlaba miyam jela thamkibagi thodo ningsingduna ngasi total resolution celebration committee Manipur sinuna nefuhum do suba total resolution day pangthokre Manipuri Hindi Parishad ki auditorium na pangthokiba tharam aduda malagi president K Sauba IMC gi councillor M Devla chief minister ki political advisor RK Ranjan Hanagi MLA Ais Raj Babu amadi professor N Joy Kumar Singh Bamiyo Singh Sarup Yaki
Manipur amadi mapaldi ke lakpa Manipuri singna Kolkata da lakpa de hiram kya da mating pangana ba Manipur in Kolkata siamna lising intra taret tigi mating pangba haure haina Manipuri in Kolkata ge President L NATO na haikre ngasi Manipur press ta pangtho pawgi mifam amada NATO na makhata na Kolkata da leiba amadi matam kharigi lakpa Manipuri sina khudong sa da kaya mayok narakpada Manipuri in Kolkata ge mating lobiyo peace and harmony di yumpham oirega siamniba body asida ngasi fabada Kolkata da thokiba laibak thiba thodok kaya da suma pung na mating pangkre makata na daka orapun matamda P102 sector B Metropolitan Cooperative Housing Society Kolkata da pau PBU hairi University sida magi admission fee se kamai kayam yawi admission ki procedure kamai tawi high level single information singa se aikona aikoi gi make ki Manipuri in Kolkata adana aikona website amaka chu aikona launch tawjare masai sida aikona high website sida gi aikona pau sing se lowi raga maru ay information singa si akoy make ki platform dagi phangbi gani na ina mayam ta thamjani Both Hadanaba Hakti Piraga Pangpam Tokpa Hakti Lamgi Pata Yaudabana Pangdana Ladiba Sing Atubamatanda Pata Pibinaba Infalwaski Yumpam Lejadaba Miamgi Apun Malupna Marinaba Singi Puning Singsili Manipur Presta Pangtoba Paugi Mifam Amada Lupa Sigi President Angom Ingo Zauna Infal West District Ladiba Kultaraga Mapan Sahi Kayagi Mamang the Mari Lenaba Department na Yang Sinbedana Lakle Haizaba Kaya Lakrabasu Housing Faba Pifam Tokpa Pata Pidana Lady Pata Yaudabana State Amadi Center Gimakada Tadarakpa Kudong Sabakaya Fangdana Lady Hiramasida Mayilenaba Singna Atubamatana Miyang Sangbiyo Hari 100 Class 10 Parikada Kumbik Private Center the First Division the Past Torokraba Mahiro Singda Sel Amadi Assam Kudol Pot Pidana Puning Togapiki Taram Ama Kumbi Private Center Committee in Sinduna Kumbi Kendrigi Malung the Laiba Ibodo Ising Saiba Harabung the Pangchokre Taram Adu the Kumbi Kendrigi MLA S Bira Kumbi Municipal Council Gate Chairperson M Ibesa Vice Chairperson W Bobisan Yaunami Kanasaruk Yaki Center Adudagi Puna Mahiro Humdaga Tarina First Division the Past Okibagal Wenena Magwangna Pangba Mahiro Ahum Amadi Subject Topper Tariata Sel Yaunamana Matum Piki Indo-Asian Friendship Organization Association World Environment Day Tharam Pangtoki Lonena Wangboita Leiba Sanamahi Temple Gi Akwebada Uzara Sahumuk Taki Tharam Aduda Organization Asigi Marueba Thaupuba Singh Amadi Volunteer Amadi Mahiru Kazu Sarup Yaki Bairotan Maxwell Hindi Primary School Dasu World Environment Day Tharam Pangtoki Tharam Aduda School Asigi Oza Singh Amadi Mahiru Kazu Sarup Yaki Ganglei Park Student Association KSN Sindana World Environment Day Tharam Infal College the Pangchokre Tharam Aduda Infal Waski DC and Praveen KSA President and Satan Infal Waski Additional SP Lasam Priya Darsini Amadi College Asigi Principal Morangtam Pure Batana Mithulan Singh Oiki Tharamasi Sarukama Wena KSN Pangchokiba Luna Big Sangdam Namda Makomatam Tarabas Singdam Mana Matumsu Yantoki Ahan Bad Position da Ibodasana School Anisuba Position TZ Higher Secondary School Amasung Ahum Suba Position Ram Lampal Higher Secondary School Maris Subana Wangway Higher Secondary School na Taki Public Health Engineering Department Infal Western Susinduna World Environment Day Tharam Kontozam Water Supply Scheme Complex the Pangchokre Tharam Aduga Saruka Muonan Department Asigi Executive Engineer na Lusingana Uzara Kayasu Taki Hauzi Makata nga Sigi Sanabagi Paulo Bisi Ngasigi sanabagi pauda South Asia Kung Fu Federation na sinna nimit nini sa tagadaba ahanba South Asia Kung Fu Championship lesini taraga Nepal ge Kathmandu da ngasidagi haukre Championship asida South Asia ge lepak taruk India Nepal Bangladesh Sri Lanka Pakistan amadi Bhutan ge sanaroi sama khumjan saruk yari wenana Sanda Taulu Saiti Tuisu amadi Wingsun events singda athoi ehen tanagani Lagreba July Amadigi Tragani Toy Faba Orissa ge Katak Tapangtoko Doriba Sub Junior Girls National Football Championship ta official Udan Saruk Yaruna Bagi Damak Tamani Pudigi Maibam Rosni Sanu All India Football Federation na Khalak Lehari
All Manipur Gymnasium Welfare Association ki registered Toraba Sanroi Singi annual transfer laliba June Taraga Manga di Kuntra Fabagi Manungda Toba Yagani Haina Association Asina Thadra Pocherol Amana Kangalakri Loinana transfer form Singzamai de Labor ke FC Singzamai Amasung Finance World ki Loba Yagani Hari form Pisan Bagi Aroba Nume Jun Getang Kuni Amaramda Nakani Toy Suba Asian Bodybuilding and Fitness Sports Championship Sing Nitaraga Nipan Amasung Tara Suba World Body Building and Physics Sports Championship ta India ke team Semanaba trial selection ama Indian Body Builders Federation na August kuntraga mathwedagi hauraga September ama faba pangchokadori trial selection asida Manipuri team saruk yanmagi damakta p trial selection ama lakriba July amada Fitness World Singzamai chongtham lekai da pangtholagani hairi association asigi makhada register toraba sanore sin akupa marol association aside khanglaba yagani Social Development Athletic Union Texam na Sinduna team kungamani saruk yaduna Texam High School ground sathariba ahanba SDAU trophy yang sanakib ahanba matchda SWYC charangpa na Lamjau FC bo Panjal Mari anida maitiba pikre aduga atopa match amadana SDC Samurauna PYC sapambo Panjal ahum amada maitiba pikre Susanpur Sathariba Raza Gokothang Guite Football Memorial Game ngasi sanakiba matchta Aziz Zongleng FC na NLYC bo Panjal ani shinoda maitiba pikre aduga United Sikkim Federation na Bungol Football Club bo Panjal amashinoda maitiba pikre Youth Affairs and Sports Physical Education Teacher Association ki haukiba June ahum na pangthukiba National Body Meeting na General Body Meeting na N. Joy Kumar bo President D.S. Hollenbo Secretary General aduga R.K. Cholosanabu Treasurer oina khalle hairi hauji makhataba chanabagi paukharga amu ningthozam bayadi ki phangbigani SWC Khongman ASA Singjamai Kongba Road NYTIC Okram Sutek BPYC Basikong Panthuibi Welko Kongba Bazar MMC Mongkhang Lambi CO Khetri Lekai amadi RSC Thongju Waikhom Khongnang Sathariba Manga Suba Thongju Kendra Games ki Football Masanagi quarter final sangkhre Thongju Kendra United Club Association na sinduna tha sigitang amadagi team taramari na group mari thongna khaidoktuna SWC ground khongmanda sathariba manga suba Thongju Kendra Games ki football masanagi ngasi chankipa ahanba matcha NYTIC Okram Suthekna BPYC Basikong Panthoi bibu gol ama sinoda maitiba pikre NYTIC Okram Sutheki mai pakibi goladu bungbungna sankhi ani suba match ki sanakibada CO Khetri Lekaina Oriental Clubs Khongman Mangjinbu Gol ahum amada maitiba pikhi CO Khetri Lekai gi mai pakibagi gol singadu Umesh Kanta Biswanath amadi Purna Chandrana sankhibani match sasida maiti khiba Oriental Clubs Khongman Mangjingi amatangarba goladu RK Robin na sankhi ahum suba match ki sanakibada ASA Singjamai Kongba Road na YDO Kongba Makhan Nandai Bam Lekai bu gol mari sinoda maitiba pikre ASA Singjamai Kongba Road ki mai pakibagi gol singadu A Rabina gol ahum amadi KS Arun Kumar na gol ama sankhi Mari Shuba Ariba match ki sanakibada SWC Khongman na Maira Basi Khongbu gol taruk sinoda maitiba pikre SWC Khongman gi mai pakibgi gol singadu CI Social na gol ahum sankhi atopa gol ahum aduna S Momo S Ranjit amadi S Pradeep Kumar na sankhibani Games asigi football masanagi ahanba quarter final match saying nungtilpung ani tabada Welko Kongba Bazar amadi ASA Singjamai Kongba Road ka sanagani ani suba quarter final match nungtilpung ani makai tabada BPYC Basikong Panthuibi amadi CO Khetri Lekai ga sanagani All Poiro Khongjin United Club Organization na sinduna mamang thagi tang kunteretegi team tarahumdoina gurmari thongna khaidoktuna organization asigi ground sathariba taruk suba TI Sang Kumar Invitation Cash Prize Football Tournament ki ngasi sanakiba match ta apuko team A Poiro Khongjin na YFC Yambembu gol ani amada maitiba pikre apuko team A Poiro Khongjin gi mai pakibgi gol ani du Amarjit amadi Prikwanta na sankhi match asida maiti khiba YFC Yambem gi amatangarba gol aduna MD Alamna sankhimani United Gym Manipur Naurem Thongi sahi tarit surakpagi mapok common thoram Yumnam Keso Community Hall Naurem Thongda pangthokre thoram asida All Manipur Gymnasium Welfare Association gi President S Thambal Sharma United Gym Manipur gi President TS Alex Ipsa gi
President Joy Chandra Konthokjam amadi Mr. World Silver Medalist Romi Thangjam su saru yaki. Money is lost, nothing is lost. Same market expected. If health is lost, something is lost. If character is lost, everything is lost. MIYDA mana inkolamadi YDC Ponsangbam Sathariba Tarhomdui Shibu 11 set village wise football tournament ki semi final sangkre mayang nangjing taning club na sinduna mamang thagi tang kunma thoidiki team 18 grumari thongna khairuktuna mayang nangjing taning kangjingbung ground Sathariba tournament asigi ngasi sanakiba ahum suba quarter final match sa MIYDA mana inkolna PCL lamdengbu goal ani sinoda maitiba pikre mari suba quarter final match ki sanaki bada YDC Posangbamna now Singthang Club pu goal ama sinoda maitiba piduna semi final sangkre Thagasari makata ngasi oikiba inga sagi pau amuk lobise Environment Directorate ki phangkiba ngasi gi oikiba inga samadi nujugi pauta khwaidigi sakiba Celsius degree kuthrom doi dasmik kunipal Khwaidigi ingba Celsius degree taratruk dasmik yakhai manga Nuksit ya wising managi sang maximum tasada mariputara Nepal dasmik tara manga minimum tasada yakhai manga dasmik humputara tret oiki Ngasigi nong sukibagi sang mari dasmik humputara mathoi millimeter ni Hauzi loshilakpada maruiba pau amuk kahanna Plastic ke mahu sinba yaba polam sing sizinanaba government akhanaba order ama thoklagani haina Chief Minister N Birena haikre World Environment Day ke tharam ngasi Manipur gi mafam kaya da supak sana pangthoknari amasung tare suba pes ana hanbagi matang de employee singa ani suba tangka ki oina ngasi wari sanabada yanaba pura khidre Ngasigi damak jadi ISTV na miyam na pizza riba pau matang asda loizare mayang tabiri ba mayang punamak puso amuk kahana kurum jari